ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯃꯌꯥꯝ ꯇꯥꯃꯤꯟꯅꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯃꯤꯟꯅꯁꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯁ꯭ꯂꯤꯄꯤꯡ ꯕ꯭ꯌꯨꯇꯤ꯫ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯒꯦ, ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯐ꯭ꯔꯦꯟꯁ ꯍꯥꯏꯕ ꯂꯝꯗꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯃꯒ ꯃꯍꯥꯔꯥꯅꯤ ꯑꯃꯒ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯃꯇꯝ ꯀꯨꯏꯅ ꯃꯃꯤꯠꯇ ꯃꯆꯥ ꯎꯕ ꯐꯪꯗꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯤꯠꯇ ꯃꯆꯥ ꯑꯃ ꯎꯕ ꯐꯪꯖꯔꯕꯗꯤ ꯈꯟꯕꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯥꯏꯅꯤꯡ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯥꯏꯕꯛ ꯐꯔꯗꯨꯅ ꯃꯃꯤꯠꯇ ꯃꯆꯥꯅꯨꯄꯤ ꯑꯃ ꯎꯕ ꯐꯪꯖꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯔꯝꯗꯦ, ꯃꯇꯝ ꯀꯨꯏꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯛꯂꯕ ꯃꯆꯥ ꯑꯗꯨ ꯐꯪꯖꯕꯗꯨꯗ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯄꯦꯜꯂꯗꯨꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯄꯥꯎꯖꯦꯜ ꯊꯥꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯈꯪꯍꯜꯂꯝꯃꯤ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯕ ꯑꯗꯨ꯫ ꯅꯨꯃꯤꯠ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯊꯣꯟꯕꯒꯤ ꯊꯧꯔꯝ ꯅꯛꯁꯤꯜꯂꯛꯂꯗꯨꯅ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯑꯃꯗꯤ ꯂꯥꯏꯔꯦꯝꯕꯤ ꯄꯨꯝꯅꯃꯛꯁꯨ ꯃꯈꯣꯏꯒꯤ ꯃꯆꯥꯒꯤ ꯃꯃꯤꯡ ꯊꯣꯟꯕꯒ ꯃꯔꯤ ꯂꯩꯅꯅ ꯁꯤꯜꯂꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯌꯥꯎꯕꯤꯅꯕ ꯕꯥꯔꯇꯣꯟ ꯀꯠꯆꯔꯝꯃꯤ꯫ ꯀꯣꯅꯨꯡ ꯑꯗꯨꯗ ꯃꯤ ꯂꯥꯏ ꯑꯅꯤ ꯄꯨꯟꯗꯨꯅ ꯑꯉꯛꯄ ꯐꯪꯅ ꯌꯥꯝꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯁꯤꯜꯂꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯃꯤꯡ ꯊꯣꯟꯕꯒꯤ ꯊꯧꯔꯝ ꯑꯗꯨ ꯄꯥꯡꯊꯣꯛꯑꯝꯃꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯂꯤꯕ ꯄꯨꯝꯅꯃꯛꯀꯤꯗꯃꯛ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯑꯣꯏꯅ ꯆꯥꯅ ꯊꯛꯅꯕ ꯍꯥꯞꯄ ꯄ꯭ꯂꯦꯠ ꯑꯃꯁꯨꯡ ꯀꯣꯜ ꯂꯤꯛꯁꯤꯡ ꯑꯗꯨ ꯑꯁꯦꯡꯕ ꯁꯅꯥꯒꯤ ꯑꯣꯏꯅ ꯁꯦꯝꯂꯗꯨꯅ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯃꯃꯥꯡꯗ ꯆꯦꯛꯁꯤꯟꯅ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯍꯤ 50ꯒꯤ ꯃꯃꯥꯡꯗ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯈ꯭ꯔꯕ ꯀꯨꯏꯅ ꯎꯅꯈꯤꯗ꯭ꯔꯕ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯃꯃꯤꯡꯅ ꯃꯦꯂꯤꯐꯤꯁꯦꯟꯠ ꯀꯧꯕꯤ ꯑꯃ ꯊꯧꯔꯝ ꯑꯗꯨ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯇꯨꯅ ꯀꯣꯅꯨꯡꯒꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯂꯔꯕ ꯎꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯌꯥꯝꯅ ꯊꯨꯅ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯑꯅꯤꯅ ꯃꯍꯥꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯂꯗꯨꯅ ꯐꯤꯗꯥ ꯊꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅ ꯃꯦꯂꯤꯐꯤꯁꯦꯟꯠꯒꯤ ꯆꯥꯅꯕ ꯍꯥꯞꯄ ꯄ꯭ꯂꯦꯠ ꯑꯗꯨ ꯑꯁꯦꯡꯕ ꯁꯅꯥꯒꯤ ꯄꯥꯇ꯭ꯔ ꯑꯣꯏꯔꯝꯗꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯆꯥꯕ ꯊꯛꯄꯒꯤ ꯊꯧꯔꯝ ꯂꯣꯏꯔꯗꯨꯅ ꯂꯥꯛꯂꯤꯕ ꯂꯥꯏꯔꯦꯝꯕꯤꯁꯤꯡ ꯑꯗꯨꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨꯗ ꯕꯣꯔ ꯄꯤꯕꯒꯤ ꯇꯥꯟꯖꯥ ꯌꯧꯔꯛꯇꯨꯅ ꯂꯥꯏꯔꯦꯝꯕꯤꯁꯤꯡ ꯑꯗꯨꯅ ꯃꯥꯒꯤ ꯕꯣꯔ ꯄꯤꯅꯔꯛꯏ꯫ ꯃꯦꯂꯤꯐꯤꯁꯦꯟꯠꯒꯤ ꯇꯥꯟꯖꯥ ꯌꯧꯔꯛꯂꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯂꯦꯞꯈꯠꯂꯗꯨꯅ ꯑꯁꯥꯎꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯀꯤ ꯁꯥꯡꯅ ꯇꯨꯝꯂꯕ ꯈꯨꯠꯁꯥ ꯑꯗꯨꯅ ꯅꯥꯎꯁꯨꯝ ꯃꯅꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯤ ꯅꯨꯄꯤꯃꯆꯥ ꯑꯗꯨꯗ ꯊꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯃꯃꯥꯡꯗ ꯑꯩꯅ ꯂꯥꯎꯊꯣꯛꯂꯤ ꯃꯗꯨꯗꯤ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯆꯍꯤ 13 ꯁꯨꯕꯗ ꯃꯍꯥꯛꯀꯤ ꯈꯨꯠꯁꯥ ꯑꯗꯨ ꯑꯎꯪꯕ ꯇꯔꯦꯡꯅ ꯊꯤꯟꯗꯨꯅ ꯁꯤꯕ ꯑꯣꯏꯌꯨ ꯍꯥꯏꯅ ꯁꯥꯞ ꯇꯧꯔꯝꯂꯒ ꯃꯦꯂꯤꯐꯤꯁꯦꯟꯠ ꯑꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯃꯥꯡꯈꯤꯔꯝꯃꯤ"꯫ ꯃꯐꯝ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯈꯨꯗꯤꯡꯃꯛꯅ ꯁꯥꯞ ꯑꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯉꯛꯅ ꯂꯩꯍꯧꯏ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯕꯣꯔ ꯄꯤꯒꯗꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃꯈꯛ ꯋꯥꯠꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯒ ꯃꯍꯥꯔꯥꯅꯤꯒꯅ ꯄꯥꯈꯠꯂꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯋꯥꯠꯍꯧꯔꯤꯕ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯃꯦꯔꯤꯋꯦꯗꯔ ꯀꯧꯏ꯫ ꯃꯗꯨꯗ ꯃꯈꯣꯏꯅ ꯍꯥꯏꯖꯔꯝꯃꯤ ꯃꯗꯨꯗꯤ ꯃꯦꯂꯤꯐꯤꯁꯦꯟꯠꯅ ꯇꯧꯔꯝꯂꯤꯕ ꯁꯥꯞ ꯑꯗꯨ ꯀꯣꯛꯄꯤꯅꯕ꯫ ꯃꯦꯔꯤꯋꯦꯗꯔꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯈꯨꯝꯂꯛꯏ ꯃꯗꯨꯗꯤ ꯁꯥꯞ ꯑꯗꯨ ꯃꯍꯥꯛꯅ ꯀꯣꯛꯄꯤꯕꯗꯤ ꯉꯝꯂꯣꯏ, ꯑꯗꯨꯕꯨ ꯁꯥꯞ ꯑꯗꯨꯗꯒꯤ ꯈꯔ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯤꯃꯆꯥ ꯑꯗꯨꯅ ꯆꯍꯤ 13 ꯁꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯈꯨꯠꯁꯥ ꯑꯗꯨ ꯑꯎꯪꯕ ꯇꯔꯦꯡꯅ ꯊꯤꯟꯗꯨꯅ ꯁꯤꯕꯒꯤ ꯃꯍꯨꯠꯇ ꯆꯍꯤ 100 ꯇꯨꯝꯗꯨꯅ ꯂꯩꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯅ, "ꯆꯍꯤ 100 ꯏꯆꯥꯅꯨꯄꯤꯅ ꯇꯨꯝꯗꯨꯅ ꯂꯩꯈ꯭ꯔꯕꯗꯤ ꯆꯍꯤ 13ꯀꯤ ꯃꯇꯨꯡꯗꯗꯤ ꯑꯩꯈꯣꯏ ꯀꯅꯥꯝꯇꯅ ꯃꯍꯥꯛꯄꯨ ꯈꯪꯕ ꯉꯝꯂꯔꯣꯏ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯦꯔꯤꯋꯦꯗꯔꯅ ꯍꯥꯏꯔꯛꯏ, "ꯃꯥꯅ ꯇꯨꯝꯕ ꯑꯗꯨꯗ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛ ꯆꯍꯤ 100 ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯇꯨꯝꯒꯅꯤ, ꯑꯗꯨꯒ 100ꯒꯤ ꯃꯇꯨꯡꯗ ꯂꯣꯏꯅ ꯍꯧꯒꯠꯂꯛꯇꯨꯅ ꯄꯨꯟꯅ ꯁꯛꯈꯪꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯅꯤ"꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯌꯥꯊꯪ ꯇꯧꯔꯛꯏ, "ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯎꯪꯕ ꯇꯔꯦꯡ ꯈꯨꯗꯤꯡꯃꯛ ꯀꯣꯅꯨꯡꯗ ꯂꯣꯏꯅꯃꯛ ꯄꯨꯈꯠꯂꯛꯎ, ꯑꯗꯨꯒ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯇꯨꯝꯅ ꯂꯣꯏꯅꯃꯛ ꯃꯥꯡꯍꯟꯈ꯭ꯔꯣ" ꯍꯥꯏꯅ꯫ ꯑꯗꯨꯒ ꯍꯦꯟꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯆꯦꯛꯁꯤꯟꯅ ꯊꯝꯅꯕꯒꯤꯗꯃꯛ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯃꯦꯔꯤꯋꯦꯗꯔ ꯑꯃꯗꯤ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯂꯩꯔꯤꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤ ꯐ꯭ꯂꯣꯔꯥ ꯑꯃꯁꯨꯡ ꯐꯥꯎꯅꯥꯗ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯁꯤꯟꯅꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯍꯨꯝ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯑꯁꯨꯛꯄ ꯎꯃꯪ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯈꯥꯡꯄꯣꯛꯁꯪ ꯑꯃꯗ ꯂꯥꯞꯅ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯥꯏꯔꯦꯝꯕꯤ ꯑꯍꯨꯝ ꯑꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯗꯨꯅ ꯆꯥꯎꯅꯕ ꯌꯣꯛꯂꯝꯃꯤ꯫
ꯑꯗꯨꯗꯒꯤ ꯅꯨꯄꯤꯃꯆꯥ ꯑꯗꯨꯅ ꯆꯍꯤ 13 ꯁꯨꯗ꯭ꯔꯤ ꯐꯥꯎꯕ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯗꯨꯅ ꯆꯍꯤ 13 ꯁꯨꯔꯕ ꯃꯇꯨꯡꯗꯗꯤ ꯅꯨꯄꯤꯃꯆꯥ ꯃꯍꯥꯔꯥꯅꯤ ꯑꯔꯣꯔꯥ ꯑꯗꯨ ꯀꯣꯅꯨꯡꯗ ꯄꯨꯔꯛꯅꯕꯒꯤ ꯈꯟꯅꯈꯤ꯫ ꯑꯔꯣꯔꯥ ꯑꯗꯨ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯥꯎꯔꯛꯇꯨꯅ ꯃꯍꯥꯛꯅ ꯀꯅꯥ ꯑꯃꯠꯇ ꯈꯪꯂꯝꯗꯦ꯫ ꯂꯥꯏꯔꯦꯝꯕꯤ 3 ꯑꯗꯨ ꯅꯠꯇꯅ ꯃꯍꯥꯛꯅ ꯃꯈꯣꯏ ꯑꯗꯨ ꯃꯥꯒꯤ ꯃꯗꯣꯝꯆꯥꯅꯤ ꯈꯟꯖꯔꯝꯃꯤ꯫ ꯎꯃꯪ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯥ ꯎꯆꯦꯛꯁꯤꯡ ꯑꯗꯨꯒ ꯃꯥꯒ ꯃꯔꯨꯞ ꯑꯣꯏꯃꯤꯟꯅꯩ꯫ ꯁꯥ ꯎꯆꯦꯛꯁꯤꯡ ꯑꯗꯨꯅ ꯑꯔꯣꯔꯥꯒꯤ ꯃꯇꯨꯡ ꯀꯣꯏꯏꯟ ꯏꯟꯅꯗꯨꯅ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅꯁꯨ ꯃꯈꯣꯏꯕꯨ ꯐꯖꯅ ꯂꯣꯏꯅꯕꯤꯗꯨꯅ ꯃꯈꯣꯏꯕꯨ ꯄꯤꯖ ꯄꯤꯊꯛ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯌꯥꯝꯕ ꯃꯇꯝꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯗꯨꯅ ꯃꯇꯝ ꯂꯦꯟꯃꯤꯟꯅꯔꯝꯃꯤ꯫ ꯆꯤꯡꯅ ꯀꯣꯏꯁꯤꯟꯕ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯎꯃꯪ ꯑꯗꯨ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯏ꯫ ꯃꯐꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯥ ꯃꯌꯥꯝ ꯑꯃ ꯂꯩ, ꯃꯍꯥꯛꯀꯤ ꯁꯥꯟꯅꯐꯝ꯫ ꯃꯍꯥꯛꯅ ꯎꯃꯪ ꯑꯗꯨꯒꯤ ꯋꯥꯡꯃꯗꯁꯨ ꯀꯩꯗꯧꯅꯨꯡꯗ ꯊꯣꯛꯂꯨꯗꯦ꯫ ꯅꯣꯡꯃꯗꯤ ꯑꯔꯣꯔꯥꯅ ꯃꯍꯥꯛꯀꯤ ꯀꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯍꯜꯂꯛꯄꯗ ꯃꯍꯥꯛꯅ ꯎꯔꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏꯒꯤ ꯃꯗꯣꯝꯆꯥ 3 ꯑꯗꯨꯅ ꯄꯥꯔꯇꯤ ꯑꯃꯒꯤꯗꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯕ꯫ ꯃꯗꯨꯗ ꯑꯔꯣꯔꯥꯅ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯍꯪꯂꯛꯂꯝꯃꯤ꯫ ꯐ꯭ꯂꯣꯔꯥꯅ ꯍꯥꯏꯔꯛꯏ, "ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤ ꯑꯩꯈꯣꯏ ꯅꯪꯒꯤ ꯆꯍꯤ 13 ꯁꯨꯕꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯀꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯇꯣꯏꯅꯤ꯫" ꯑꯔꯣꯔꯥꯅ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯇꯣꯏꯕ? ꯑꯗꯨꯒꯤ ꯑꯥꯔꯊꯗꯤ ꯑꯩ ꯍꯌꯦꯡꯗꯤ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯍꯜꯂꯗꯣꯏꯕ?" ꯃꯦꯔꯤꯋꯦꯗꯔꯅ ꯍꯥꯏꯔꯛꯏ, "ꯍꯣꯏ, ꯑꯩꯈꯣꯏꯅ ꯅꯍꯥꯛꯄꯨ ꯆꯍꯤ 13 ꯐꯥꯎꯕ ꯑꯎꯡꯕ ꯇꯔꯦꯡꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯆꯦꯛꯁꯤꯟꯅ ꯊꯝꯂꯛꯄꯅꯤ꯫ ꯍꯌꯦꯡꯗꯒꯤꯗꯤ ꯅꯪ ꯁꯣꯏꯗ-ꯉꯥꯝꯗꯅ ꯀꯣꯅꯨꯡꯗ ꯍꯟꯗꯨꯅ ꯅꯪꯒꯤ ꯅꯨꯡꯉꯥꯏꯔꯕ ꯄꯨꯟꯁꯤꯗ ꯍꯟꯖꯤꯟꯗꯨꯅ ꯃꯍꯥꯔꯥꯅꯤ ꯑꯣꯏꯅ ꯂꯩꯔꯨꯔꯒꯗꯕꯅꯤ꯫" ꯐ꯭ꯂꯣꯔꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯟꯅ ꯅꯍꯥꯛꯅ ꯃꯍꯥꯔꯥꯅꯤ ꯑꯣꯏꯗ꯭ꯔꯤꯉꯩꯗ ꯇꯧꯒꯗꯕꯁꯤ ꯂꯨꯍꯣꯡꯕꯅꯤ ꯍꯥꯏꯅ?" ꯑꯔꯣꯔꯥꯅ ꯍꯥꯏꯔꯛꯏ, "ꯂꯨꯍꯣꯡꯕ? ꯍꯥꯟꯅꯗꯒꯤ ꯅꯈꯣꯏꯅ ꯈꯪꯂꯕ꯭ꯔꯣ ꯑꯩꯒ ꯂꯨꯍꯣꯡꯒꯗꯕ ꯃꯤ?" ꯐ꯭ꯂꯣꯔꯥꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯍꯥꯏꯔꯗꯨꯅ, "ꯑꯩꯈꯣꯏꯅ ꯂꯣꯏꯅꯃꯛ ꯁꯤꯜꯂꯦ, ꯑꯗꯨꯅ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ" ꯍꯥꯏꯔꯛꯑꯝꯃꯤ꯫ ꯑꯗꯨꯃꯛꯄꯨ ꯅꯍꯥꯛꯅ ꯃꯍꯥꯛ ꯑꯗꯨ ꯈꯔꯗꯤ ꯀꯤꯕ ꯌꯥꯏ, ꯅꯍꯥꯛꯀ ꯑꯃꯨꯛ ꯐꯥꯎꯕ ꯂꯣꯏꯅꯔꯨꯗꯕꯅꯤꯅ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ ꯐ꯭ꯂꯣꯔꯥꯅ ꯍꯥꯏꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯔꯒ, "ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯗꯨ ꯅꯨꯡꯉꯥꯏ-ꯌꯥꯏꯐꯕ ꯏꯃꯨꯡꯗꯒꯤꯅꯤ꯫" ꯑꯔꯣꯔꯥꯅ ꯃꯈꯨꯠ ꯇꯨꯡꯕꯨꯟꯅꯗꯨꯅ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯍꯥꯏꯔꯛꯏ, "ꯑꯃꯨꯛꯇ ꯉꯥꯏꯈꯣꯅꯦ, ꯀꯔꯤꯒꯤꯅꯣ ꯅꯣꯏꯅ ꯃꯍꯥꯛ ꯑꯗꯨ ꯈꯔꯗꯤ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯔꯤꯗꯣ?" ꯃꯦꯔꯤꯋꯦꯗꯔꯅ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ, ꯅꯪ ꯑꯗꯨꯒꯤ ꯋꯥꯍꯩꯗꯨꯗ ꯌꯥꯝꯅ ꯈꯟꯖꯤꯜꯂꯨꯅꯨ꯫ ꯐ꯭ꯂꯣꯔꯥꯅ ꯅꯪꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯕ ꯑꯗꯨ ꯈꯛꯇ ꯅꯪꯅ ꯏꯜꯂꯨ, ꯄꯥꯡꯊꯣꯛꯎ, ꯑꯗꯨꯅ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕ ꯑꯣꯏꯒꯅꯤ, ꯃꯁꯤ ꯌꯥꯝꯅ ꯆꯨꯝꯂꯕꯅꯤ" ꯍꯥꯏꯅ꯫ ꯑꯔꯣꯔꯥꯅ ꯈꯨꯝꯃꯛꯏ, "ꯃꯥꯅ ꯍꯥꯏꯕ ꯉꯥꯛꯇ ꯑꯗꯨꯝ ꯑꯩꯅ ꯀꯌꯥꯝ ꯀꯨꯏꯅ ꯏꯟꯗꯨꯅ ꯂꯩꯗꯣꯏꯅꯣ? ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯑꯗꯨꯝꯅ ꯁꯨꯝ ꯂꯩꯔꯕꯗꯤ ꯑꯩꯒꯤ ꯑꯄꯥꯝꯕꯗꯤ" ꯍꯥꯏꯔꯒ ꯋꯥ ꯂꯦꯞꯈꯤ꯫ ꯐ꯭ꯂꯣꯔꯥꯅ, "ꯀꯩꯗꯧꯔꯒꯦ? ꯑꯗꯨꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯗꯣꯏꯅꯦ, ꯑꯆꯨꯝꯕꯅꯤ" ꯍꯥꯏꯔꯛꯏ꯫ ꯑꯔꯣꯔꯥꯅ ꯁꯥꯎꯔꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯃꯀꯣꯛ ꯍꯥꯏꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯠꯇꯦ ꯅꯠꯇꯦ, ꯃꯗꯨ ꯂꯥꯜꯂꯤ꯫" ꯑꯗꯨꯒ ꯇꯞꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯑꯃꯨꯛ ꯃꯃꯥꯏ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯗꯣꯝꯆꯥ 3 ꯑꯗꯨꯗ ꯃꯃꯥꯏ ꯑꯗꯨ ꯇꯞꯅ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯅꯈꯣꯏ 3ꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ, ꯑꯁꯤ ꯅꯈꯣꯏ 3ꯅ ꯈꯪꯂꯝꯒꯅꯤ꯫ ꯑꯗꯨꯒ ꯅꯈꯣꯏꯅ ꯈꯪꯕ ꯑꯃꯁꯨ ꯂꯩꯔꯤ, ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯎꯡꯕ ꯇꯔꯦꯡ ꯑꯗꯨꯅ ꯊꯤꯟꯗꯨꯅ ꯆꯍꯤ 100 ꯇꯨꯝꯗꯨꯅ ꯂꯩꯈ꯭ꯔꯕꯗꯤ, ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯂꯨꯍꯣꯡꯂꯕ, ꯑꯩ ꯂꯨꯍꯣꯡꯕ ꯄꯥꯝꯗꯦ꯫ ꯆꯍꯤ 100ꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯈꯨꯗꯤꯡꯃꯛ ꯍꯣꯡꯂꯝꯂꯒꯅꯤ꯫ ꯑꯩ ꯂꯨꯍꯣꯡꯉꯣꯏ" ꯍꯥꯏꯔꯒ ꯃꯍꯥꯛ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯦꯔꯤꯋꯦꯗꯔꯅ ꯈꯥꯝꯃꯤ꯫ ꯑꯔꯣꯔꯥꯅ ꯇꯥꯗꯅ ꯆꯦꯟꯈꯤ꯫ ꯑꯗꯨꯗ ꯃꯦꯔꯤꯋꯦꯗꯔꯅ ꯃꯍꯥꯛꯀ ꯂꯣꯏꯅꯔꯤꯕ ꯂꯥꯏꯔꯦꯝꯕꯤ 2 ꯑꯗꯨꯗ ꯍꯥꯏꯔꯛꯏ, "ꯃꯁꯤ ꯐꯒꯅꯤ ꯊꯥꯖꯗꯦ꯫" ꯑꯔꯣꯔꯥꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡ ꯂꯩꯕ ꯃꯐꯝ ꯎꯃꯪ ꯑꯗꯨꯗ ꯀꯟꯅ ꯆꯦꯜꯂꯛꯑꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯌꯧꯔꯕꯗ ꯑꯔꯣꯔꯥꯅ ꯃꯈꯣꯏ ꯉꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯊꯣꯛꯈ꯭ꯔꯁꯤ ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯤꯡ ꯑꯃꯗ ꯃꯈꯨꯠ ꯊꯤꯜꯂꯗꯨꯅ ꯇꯥꯛꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏ ꯑꯁꯤꯗ ꯆꯠꯇꯕ ꯌꯥꯗꯔꯦ꯫ ꯑꯩꯈꯣꯏ ꯆꯤꯡ ꯑꯁꯤ ꯐꯥꯎꯗꯨꯅ ꯂꯥꯟꯊꯣꯛꯈ꯭ꯔꯁꯤ꯫ ꯑꯩꯅ ꯄꯥꯝꯕꯗꯤ ꯃꯁꯤꯒꯤ ꯃꯐꯝ ꯑꯁꯤ ꯂꯥꯟꯊꯣꯛꯄꯅꯤ" ꯍꯥꯏꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯊꯣꯛꯂꯛꯑꯝꯃꯤ꯫ ꯌꯥꯝꯅ ꯊꯨꯅ ꯑꯔꯣꯔꯥꯅ ꯂꯝꯕꯤꯗ ꯌꯧꯔꯛꯑꯝꯃꯤ꯫ ꯂꯥꯞꯅ ꯃꯍꯥꯛꯅ ꯁꯒꯣꯜ ꯒꯥꯔꯤ ꯑꯃ ꯂꯥꯛꯄ ꯎꯔꯝꯃꯤ꯫ ꯑꯗꯨꯅ ꯁꯨꯝ ꯁꯨꯝ ꯃꯅꯥꯛ ꯇꯝꯅ ꯅꯛꯁꯤꯜꯂꯛꯂꯝꯃꯤ꯫ ꯊꯧꯔꯤꯕ ꯑꯗꯨꯅ ꯊꯨꯡꯂꯔꯕꯗ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯔꯨꯞ ꯁꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯂꯝꯂꯥꯟꯕ ꯑꯗꯨꯅ ꯀꯧꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯩꯒꯤ ꯁꯒꯣꯜ ꯒꯥꯔꯤ ꯑꯁꯤꯅ ꯅꯪꯒ ꯂꯣꯏꯅꯔꯛꯄ ꯁꯥꯁꯤꯡ ꯑꯗꯨ ꯀꯤꯗꯨꯅ ꯂꯣꯏꯅ ꯆꯦꯟꯈ꯭ꯔꯦ꯫ ꯑꯩ ꯅꯪꯕꯨ ꯊꯤꯜꯂꯝꯃꯨꯔꯥ?" ꯍꯥꯏꯅ ꯍꯪꯂꯛꯏ꯫
ꯑꯔꯣꯔꯥꯅ ꯅꯨꯄꯥ ꯑꯗꯨ ꯃꯃꯥꯡꯗꯁꯨ ꯎꯈꯤꯕ ꯂꯩꯇꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯈꯟꯊꯔꯨꯗꯦ꯫ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯈꯜꯂꯤꯕꯗꯤ ꯑꯎꯡꯕ ꯇꯔꯦꯡ ꯑꯃ ꯊꯤꯕ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯍꯥꯛ ꯆꯍꯤ 13 ꯁꯨꯔꯦ, ꯑꯗꯨꯅ ꯇꯔꯦꯡ ꯑꯗꯨ ꯊꯨꯅ ꯐꯪꯗꯨꯅ ꯃꯍꯥꯛꯅ ꯑꯎꯡꯕ ꯇꯔꯦꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯈꯨꯠꯁꯥ ꯑꯗꯨ ꯈꯤꯟꯗꯠꯇꯨꯅ ꯆꯍꯤ 100 ꯇꯨꯝꯗꯨꯅ ꯂꯩꯔꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯑꯗꯨꯗꯒꯤ ꯀꯟꯕ ꯍꯥꯏꯕ ꯑꯁꯤ ꯃꯍꯥꯛꯅ ꯍꯥꯟꯅ ꯄꯥꯡꯊꯣꯛꯄ ꯄꯥꯝꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯊꯤꯟꯕꯤꯔꯝꯒꯦ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯍꯥꯛꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯑꯝꯃꯤ ꯂꯝꯂꯥꯟꯕ ꯅꯨꯄꯥ ꯑꯗꯨꯗ꯫ ꯑꯗꯨꯒ ꯑꯔꯣꯔꯥꯅ ꯍꯥꯏꯔꯛꯏ, "ꯇꯁꯦꯡꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩ, ꯑꯩ ꯌꯥꯅꯕ ꯑꯃ ꯄꯨꯔꯛꯄ ꯄꯥꯝꯃꯤ"꯫ ꯂꯝꯂꯥꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯔꯗꯨꯅ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯆꯣꯡꯊꯔꯛꯏ꯫ ꯅꯨꯄꯥ ꯑꯗꯨ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯇ ꯅꯠꯇꯅ ꯃꯍꯥꯛꯅ ꯁꯦꯠꯂꯤꯕ ꯐꯤꯔꯣꯜ ꯑꯗꯨꯁꯨ ꯌꯥꯝꯅ ꯐꯖꯩ, ꯋꯥꯉꯥꯡ ꯁꯉꯥꯡꯁꯨ ꯆꯪꯈꯣꯜꯂꯤ꯫ ꯑꯔꯣꯔꯥꯅ ꯍꯥꯏꯔꯛꯏ, "ꯑꯎꯡꯕ ꯇꯔꯦꯡ"꯫ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯎꯡꯕ ꯇꯔꯦꯡ? ꯑꯗꯨꯕꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯪꯏ ꯃꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗꯗꯤ ꯑꯎꯡꯕ ꯇꯔꯦꯡ ꯑꯃꯠꯇꯁꯨ ꯂꯩꯇꯦ"꯫ ꯑꯔꯣꯔꯥꯅ ꯅꯨꯄꯥ ꯑꯗꯨꯗ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯆꯨꯝꯃꯤ ꯅꯪꯅ ꯍꯥꯏꯔꯤꯗꯣ, ꯑꯗꯨꯕꯨ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯐꯪꯅꯕ ꯇꯧꯗꯕ ꯌꯥꯗꯦ꯫ ꯃꯁꯤ ꯁꯤꯕ ꯅꯠꯇ꯭ꯔꯒ ꯍꯤꯡꯕꯒꯤ ꯃꯔꯝꯅꯤ꯫ ꯑꯩꯒ ꯃꯔꯨꯞ ꯑꯣꯏꯁꯦ ꯍꯥꯏꯔꯗꯨꯅ ꯏꯀꯥꯏꯅ ꯃꯈꯨꯠ ꯑꯅꯤ ꯑꯗꯨ ꯂꯣꯟꯅꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯥ ꯑꯗꯨꯅ ꯑꯔꯣꯔꯥꯒꯤ ꯃꯃꯤꯠ ꯑꯗꯨꯗ ꯌꯦꯡꯂꯗꯨꯅ ꯑꯔꯣꯔꯥꯒꯤ ꯃꯅꯥꯛꯇ ꯈꯣꯡꯀꯥꯞ ꯈꯔ ꯅꯛꯁꯤꯜꯂꯛꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯩ ꯑꯃꯗꯤ ꯈꯪꯏ, ꯃꯁꯤ ꯑꯩꯈꯣꯏ ꯑꯅꯤꯗꯪꯒꯤ ꯑꯣꯏꯅ ꯈꯪꯅꯁꯤ꯫ ꯃꯐꯝ ꯑꯁꯤꯗꯒꯤ ꯏꯂꯥꯞ ꯂꯥꯞꯇꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯃ ꯂꯩ꯫ ꯃꯍꯥꯛꯀꯤ ꯃꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯇꯔꯦꯡꯅ ꯂꯪ ꯅꯥꯏꯗꯨꯅ ꯂꯩꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯇꯔꯦꯡ ꯈꯨꯗꯤꯡꯃꯛ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯃꯥꯡꯍꯟꯅꯕꯒꯤ ꯌꯥꯊꯪ ꯇꯥꯔꯕꯗ ꯃꯍꯥꯛꯅ ꯃꯥꯒꯤ ꯅꯨꯡꯁꯤꯖꯅ ꯂꯣꯏꯅꯖꯔꯤꯕ ꯇꯔꯦꯡ ꯑꯗꯨꯕꯨ ꯃꯥꯡꯍꯟꯕ ꯉꯝꯗꯗꯨꯅ ꯃꯍꯥꯛꯀꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯂꯩꯔꯝꯕ ꯇꯔꯦꯡ ꯑꯗꯨ ꯐꯨꯝꯖꯤꯟꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯂꯗꯨꯅ ꯍꯥꯏꯖꯔꯛꯈꯤ, ꯇꯔꯦꯡ ꯑꯗꯨ ꯑꯩꯅ ꯆꯦꯛꯁꯤꯟꯅ ꯂꯣꯠꯇꯨꯅ ꯊꯝꯕꯤꯅꯕ꯫ ꯑꯩꯅ ꯌꯥꯔꯗꯨꯅ ꯑꯩꯒꯤ ꯀꯣꯅꯨꯡꯒꯤ ꯄꯣꯠ ꯊꯝꯐꯝ ꯀꯥ ꯑꯃꯗ ꯆꯦꯛꯁꯤꯟꯅ ꯊꯝꯃꯤ ꯍꯥꯏꯔꯗꯨꯅ ꯑꯩ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯊꯪꯅꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯕ ꯅꯤꯡꯊꯧꯅꯤ ꯍꯥꯏꯅ ꯑꯔꯣꯔꯥꯗ ꯃꯁꯛ ꯇꯥꯛꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯍꯥꯛꯅ ꯆꯍꯤ 13ꯀꯤ ꯃꯃꯥꯡꯗ ꯃꯤꯐꯝꯗ ꯁꯤꯟꯅꯔꯝꯕꯅꯤ꯫ ꯀꯅꯥꯃꯠꯇ ꯋꯥꯐꯝ ꯑꯁꯤ ꯈꯪꯗꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯔꯣꯔꯥꯅ ꯑꯩꯕꯨ ꯅꯪꯒꯤ ꯀꯣꯅꯨꯡ ꯑꯗꯨꯗ ꯄꯨꯕꯤꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯉꯝꯂꯣꯏ ꯍꯥꯏꯅ ꯈꯨꯝꯂꯛꯏ꯫ ꯑꯗꯨꯒ ꯃꯤꯀꯨꯞ ꯑꯃꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯩ ꯉꯝꯒꯅꯤ"꯫ ꯑꯔꯣꯔꯥꯅ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯊꯨꯕꯗ ꯀꯣꯅꯨꯡ ꯌꯧꯔꯗꯨꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯕ ꯋꯥꯡꯂꯕ ꯇꯥꯋꯔ ꯑꯗꯨꯗ ꯇꯨꯡꯂꯗꯨꯅ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯏ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯃꯁꯤ ꯃꯔꯨꯞ ꯑꯃ ꯑꯣꯏꯕꯒꯤ ꯅꯠꯇꯦ" ꯍꯥꯏꯅ꯫ ꯑꯔꯣꯔꯥꯅ "ꯊꯥꯒꯠꯆꯔꯤ, ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯕꯤꯔꯛꯄꯒꯤꯗꯃꯛ" ꯍꯥꯏꯔꯗꯨꯅ ꯑꯁꯤꯃꯁꯨ ꯍꯥꯏꯔꯝꯃꯤ, "ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯅꯍꯥꯛꯀꯤ ꯊꯧꯖꯥꯜ ꯑꯁꯤ ꯀꯥꯎꯖꯔꯣꯏ" ꯍꯥꯏꯅ꯫ "ꯍꯧꯖꯤꯛꯇꯤ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯌꯥꯕꯤꯔꯕꯗꯤ ꯑꯩꯅ ꯇꯧꯒꯗꯕ ꯑꯗꯨ ꯑꯩ ꯑꯗꯨꯝ ꯇꯧꯖꯔꯨꯔꯒꯦ" ꯍꯥꯏꯅ ꯑꯌꯥꯕ ꯂꯧꯔꯗꯨꯅ ꯑꯔꯣꯔꯥ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯇꯥꯋꯔ ꯑꯗꯨꯒꯤ ꯁ꯭ꯇꯦꯌꯔ ꯃꯊꯛ ꯌꯧꯗ꯭ꯔꯤ ꯐꯥꯎꯕ ꯀꯥꯈꯠꯈꯤ꯫ ꯃꯍꯥꯛꯅ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯑꯝꯃꯤ꯫ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨ ꯌꯥꯝꯅ ꯃꯝꯃꯤ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯃꯣꯠꯂꯝꯃꯤ, ꯃꯤ ꯆꯪꯗꯕ ꯑꯣꯏꯕꯅ꯫ ꯃꯍꯥꯛꯅ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯊꯥꯡꯂꯝꯂꯤꯕ ꯃꯤꯔꯥꯡ ꯃꯍꯨꯝ ꯑꯗꯨ ꯃꯈꯨꯠꯅ ꯍꯥꯏꯗꯣꯛꯂꯗꯨꯅ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯀꯥ ꯑꯗꯨꯒꯤ ꯀꯥꯆꯤꯟ ꯑꯃꯗ ꯇꯔꯦꯡ ꯑꯗꯨ ꯂꯩꯕ ꯎꯔꯛꯏ꯫ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯊꯣꯡꯅꯥꯎ ꯃꯆꯥ ꯑꯃ ꯍꯥꯡꯗꯣꯛꯂꯗꯨꯅ ꯌꯦꯡꯕꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯄ ꯑꯗꯨ ꯈꯪꯂꯗꯨꯅ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ ꯃꯥꯅ ꯇꯧꯒꯗꯕ ꯑꯗꯨ ꯊꯦꯡꯖꯤꯜꯂꯛꯇ꯭ꯔꯤꯉꯩꯗ ꯇꯧꯔꯒꯦ ꯍꯥꯏꯅ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯃꯥꯒꯤ ꯈꯨꯠꯁꯥ ꯑꯗꯨ ꯇꯔꯦꯡ ꯑꯗꯨꯒꯤ ꯑꯇꯨꯝꯕ ꯃꯆꯤꯟ ꯑꯗꯨꯗ ꯊꯤꯟꯗꯠꯆꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯗꯒꯤ ꯏ ꯗ꯭ꯔꯣꯞ ꯑꯃ ꯇꯥꯔꯛꯄ ꯍꯧꯕꯗ ꯃꯍꯥꯛ ꯃꯀꯣꯛ ꯉꯥꯎꯔꯗꯨꯅ ꯂꯩꯐꯨꯟ ꯊꯥꯡꯂꯕ ꯑꯃꯣꯠꯄ ꯕ꯭ꯂꯥꯡꯀꯦꯠ ꯑꯃꯒꯤ ꯃꯊꯛꯇ ꯇꯥꯁꯤꯟꯗꯨꯅ ꯇꯨꯝꯊꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯇꯨꯝꯈ꯭ꯔꯦ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯨ ꯂꯣꯏꯅꯃꯛ ꯇꯨꯝꯈꯤ, ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯃꯐꯝ ꯑꯗꯨꯗ꯫ ꯑꯗꯨꯒ ꯃꯄꯥꯟꯗ ꯃꯍꯥꯛꯄꯨ ꯉꯥꯏꯔꯤꯕ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯇꯨꯝꯊꯔꯝꯃꯤ꯫ ꯄꯨꯡ ꯑꯃꯒꯤ ꯃꯇꯨꯡꯗ ꯀꯣꯅꯨꯡ ꯑꯗꯨꯁꯨ ꯇꯤꯡꯈꯪ ꯄꯥꯟꯕ ꯄꯥꯝꯕꯤ ꯀꯌꯥ ꯑꯃꯗꯤ ꯎꯔꯤ ꯋꯥꯔꯤꯁꯤꯡꯅ ꯄꯨꯡꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯊꯥꯅ ꯀꯨꯞꯁꯤꯜꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯍꯤꯡꯆꯥꯕ ꯐꯥꯎꯕ ꯐꯥꯎꯗꯨꯅ ꯆꯪꯕ ꯉꯝꯗꯅꯕꯒꯤ ꯃꯑꯣꯡꯗ ꯆꯍꯤ 100 ꯑꯔꯣꯔꯥ ꯑꯃꯗꯤ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯇꯨꯝꯗꯨꯅ ꯂꯩꯈꯤ꯫
ꯆꯍꯤ 100 ꯍꯧꯈ꯭ꯔꯕ ꯇꯨꯡꯗ ꯑꯔꯣꯔꯥ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯊꯣꯔꯛꯇꯨꯅ ꯍꯧꯒꯠꯂꯛꯏ꯫ ꯃꯗꯨꯗꯒꯤ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯍꯧꯒꯠꯂꯛꯑꯝꯃꯤ꯫ ꯃꯤꯁꯤꯡ ꯑꯗꯨꯅ ꯆꯍꯤ 100ꯒꯤ ꯃꯃꯥꯡꯗ ꯇꯧꯔꯝꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯧꯕ ꯍꯧꯅꯔꯛꯑꯝꯃꯤ꯫ ꯀꯣꯅꯨꯡ ꯑꯗꯨꯗ ꯌꯦꯠꯂꯝꯕ ꯎꯔꯤ ꯋꯥꯔꯤ ꯇꯤꯡꯈꯪ ꯄꯥꯟꯕ ꯅꯥꯄꯤ ꯁꯤꯡꯕꯤ ꯀꯌꯥ ꯑꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯃꯁꯥ ꯃꯊꯟꯇ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯑꯔꯣꯔꯥꯅ ꯍꯧꯒꯠꯂꯛꯇꯨꯅ ꯇꯋꯥꯔ ꯑꯗꯨꯒꯤ ꯃꯈꯥꯗ ꯀꯨꯝꯊꯔꯛꯇꯨꯅ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯊꯤꯔꯛꯑꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯊꯦꯡꯅꯗꯨꯅ ꯄꯨꯟꯅ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯔꯒ ꯁꯍꯔꯒꯤ ꯀꯩꯊꯦꯜꯁꯤꯡ ꯊꯨꯡꯅ ꯀꯣꯏꯗꯨꯅ ꯑꯅꯧꯕ ꯁꯪꯁꯥꯔ ꯑꯃ ꯊꯤꯔꯛꯑꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯌꯦꯡꯂꯨ ꯈꯨꯗꯤꯡꯗ ꯐꯖꯕ ꯅꯤꯡꯊꯤꯖꯕ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯇꯞꯅ ꯇꯞꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯈꯪꯗꯣꯛꯅꯗꯨꯅ ꯑꯃꯒ ꯑꯃꯒ ꯑꯄꯥꯝ ꯅꯨꯡꯁꯤ ꯄꯣꯛꯅꯔꯛꯑꯝꯃꯤ꯫ ꯑꯔꯣꯔꯥ ꯑꯃꯗꯤ ꯅꯤꯡꯊꯧ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅꯗꯨꯅ ꯂꯨꯍꯣꯡꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯂꯣꯏꯖꯔꯦ ꯃꯌꯥꯝ꯫ ꯋꯥꯔꯤꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫